Central government am tong wakal to biraga Myanmar ki su mitop ni Bangladesh ki mitop ni natra Pakistan masa su sama ni mitop ni natra sele si mitop wakta ne ba natra an leiba mitop sing do ama khandong ama thamok taraga di kadun ni sumda ana mitop ja sing si pulap ta thok khaje na pare ba ko hoji je khoi nakong yam sare ba mitop mian sagi khoi nakong sare si moi dagi hen ba di kaino khanda khoi su ta tha da ba Myanmar masa mayam ama ko sumna kanda Myanmar da tari ba kuki mayam jing je sumna kanda loi chenchalaga Manipur da leiba se masine ba ko adana masigi si masine kari gi yaudab no haji khoi ne ngai si adana sagi Myanmar masa sing si khoi si da Manipur da sanjale aduga moina Manipur gi citizen oida India gi citizen oida na Manipur masa oida na swai da lei bot thada ba yawi amma ta yawi ha ba se khoi khangi aduga moi se nungnang bam lei kaino ka nungnang le si moi se hallo har kan si nungnang yam nungnang e ba ko aduna India government se kitang tang okay tin yo thabiraga government se amtani ko aduna handaki matang si tan phamchida ko Myanmar masa kyam lege su khadorasi adu den adu ba lob ju seme ekam ju sem grabani na ko aduna maram borga Myanmar masa dokhrase ta dokhrase Pakistan ki changlakpa terrorist singna Kashmir de lamkoiba lakpa tourist kayamaram kaptuna hat khraba matungda India sarkar na Bangladeshi amasung Pakistani singbu khandoktuna India dagi tanthok hinabagi damakta tawriba thabak thoram sing asiki khudongchaba lawtuna Manipur da ain kaina changlakpa Myanmar dagi refugee kayamaram haibadi kuki ne singba ain kaina Manipur da khunda leita aduna lairiba sing asibu su khandoktuna Myanmar da amuk hana hanlan kinaba amasung tanthok hinabagi khudongchaba lahoba sumgani haiba wafam sing Oza Hemant Kumar ningobamna phongdorpa wafam sing myampuna tamina sei handaki Jammu and Kashmir gi Pahalgam gi study yam mek sengba foreign terrorist na satharakpa then adagi Pakistan gi khut yawi haibagi yamna thajaba ma lei India da aduna yam chawba strong message amakha Pakistan da pibani and pibasi hojik kanosi Pakistan si langi thorang yam bhajan tawi ado India so dum manungda langi thorang si adum khagaden tawi go aduna moi khumum ji khaga sum hadong na taragadi adum ai lan ma thorkadra aina khale Pakistan ga India ga si mayam na khambire lan si mari mangarak sokna khabani ko ado handak sokna gadi nuclear kano warhead leiba haktani leinari sin ko aduna nuclear paiba leiba haktani aduna masana khut thanaragadi khogi onthok onthok pa film ama ta orakadaina khogi singdaba sudai ado zaki India ra sathariba hojiki magi lan si quite effective lan oina tawi khogi Indus Water Treaty se man suspend to thokpa se masidani se Pakistan ngaurs aduga Pakistan gi mipung khudamak sinchi akhoi charai hin gata boi khalle hojik then akhoi ji sing thak phangoi dong khalle adaga akhoi ji moi kangbu sing ji mai phangoi dong na moi ji khalle ba ko maram di kaina ga sigi Indus Turen se Indus gi magi Turel series di magi singi saruk se sada IT haita sa magi man do saruk kanu di matfudi moina sina bane aduna akhoi na Indiana sina hoi di only saruk kun khakta ne ba ko sina orje aduna hojik kama to gebu mangjong na ising thadokani haibagi pau ju pidre adagidi ising thingni haiba pau ju pidre maning tawre Indiana aduna maram warkanda shawduna akhoi naha waigi haigare mamangi gamen ki da kano paramba akhoi external affairs paramba kanu pa amana akhoi butu no haibani ai nyangre mana haibasi Indus ki Turel sidida India ki iselangani hairabne singi mote iselangani hairine bako shini aduna hojikti aduke thodokna maram oirkanda Indiana masagi kanoki khoi visa se Pakistan ki da mi sing da piramba visa mayam ji loi cancel tokthokre ko amta leitre cancel tokthokre India ki su adsa satana khangre adu golona na cancel tokthre loi tore hojikti nakal ani gi khoi leipa ki myam jing se Pakistan na India da amta leiroi aduga India da Pakistan masang hai amta leiroi leibase aduna sithan andhaba yahobra haibadune khoi sade thilais thini haris sine ko thini haije kanano aduda mu yawse Bangladesh samuk tapsale Bangladeshi mayam khambiro Bangladesh akoina angang oiringai dagi hauna Manipur da mitop mian chagi wathok se adum lei adum khoi mayam hainei khoina satra oiringai mahewe pigi ngai matamda high school taming matamda Manipur dagi khoi mitop mian cha sing tan tho u haiba madu mayam ama khoi si yaur la eba ko adugumba demand toroga strike mayam ama khoi si yaur lai ado matam da khoina kaino se mitop se kana no na khale ngang wen khatbe wani ko aduna ang khamda khoina yengsi mayang haisi mayang se kana no haragadi
ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯃꯆꯥꯗꯤ ꯑꯣꯏꯕ ꯑꯗꯨꯒ ꯗꯦꯟ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯀꯤ ꯃꯤꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤꯗꯣ ꯃꯌꯥꯡ ꯍꯥꯏꯔꯒ ꯈꯪꯅꯩꯌꯦꯕꯀꯣ ꯐꯖꯗꯕ ꯂꯣꯟꯗꯤ ꯅꯠꯇꯦꯀꯣ ꯃꯗꯨꯒꯤꯗꯣ ꯑꯗꯨꯒ ꯑꯗꯨꯒꯤ ꯀꯥꯡꯕꯨꯁꯤꯡꯗꯨ ꯑꯗꯨ ꯑꯣꯏꯔꯕꯣꯏꯅꯤꯡꯉꯦꯕ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯇꯥꯜꯂꯨ ꯑꯣꯏꯅ ꯃꯌꯥꯝ ꯍꯟꯈ꯭ꯔꯣ ꯍꯥꯏꯁꯤ ꯃꯣꯏ ꯑꯣꯏꯔꯕꯣꯏꯅꯤꯡꯉꯦꯕ ꯑꯗꯣ ꯀꯣꯟꯅꯗꯤ ꯑꯩꯈꯣꯏꯅ ꯈꯔ ꯆꯥꯎꯔꯀꯥꯟꯗꯗꯤ ꯈꯪꯉꯦꯕ ꯑꯣ ꯃꯣꯏ ꯅꯠꯇꯦ ꯈꯪꯉꯦ ꯀꯅꯥꯅꯣ ꯍꯥꯏꯔꯀꯥꯟꯗ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯂꯥꯛꯄ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡꯁꯦ ꯃꯁꯤꯁꯤ ꯍꯜꯍꯟꯈꯣ ꯍꯥꯏꯕꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯑꯗꯒꯤꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯌꯥꯝ ꯃꯔꯨꯅꯤ ꯅꯣꯔꯠ ꯏꯁꯇꯗꯤꯀꯣ ꯄꯥꯀꯤꯁꯇꯥꯟꯁꯤꯅ ꯑꯩꯈꯣꯏ ꯁꯣꯝ ꯅꯥꯀꯟꯗ ꯀꯌꯥ ꯀꯟꯅ ꯏꯐꯦꯛꯇꯤꯞ ꯑꯣꯏꯗꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯄꯥꯡꯒꯜ ꯂꯩꯕꯥꯛꯅꯤꯅ ꯃꯊꯪ ꯐꯥꯎ ꯂꯥꯛꯑꯝꯒꯗ꯭ꯔꯥ ꯍꯥꯏꯅ 5-10 ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯨ ꯊꯤꯅꯕꯒꯤ ꯋꯥꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁꯁꯤꯅꯦꯕ ꯕꯪꯒ꯭ꯂꯥꯗꯦꯁꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯕꯪꯒ꯭ꯂꯥꯗꯦꯁꯁꯤ ꯑꯩꯈꯣꯏꯅ ꯂꯥꯟꯐꯝ ꯑꯀꯟꯕ ꯑꯅꯤꯈꯛ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯊꯣꯛꯈꯤꯑꯕꯀꯣ ꯑꯃꯅ ꯀꯔꯝꯕ ꯃꯇꯝ ꯊꯣꯛꯈꯤꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ 1960ꯒ8ꯗ ꯊꯣꯛꯑꯦꯕꯀꯣ 1968ꯁꯤ ꯃꯌꯥꯝꯅ ꯈꯪꯕꯤꯔꯝꯒꯅꯤ ꯁꯦꯛ ꯑꯩꯈꯣꯏꯒꯤ ꯃꯖꯤꯕꯨꯔ ꯔꯍꯃꯟꯁꯦ ꯃꯥꯁꯤ ꯍꯥꯠꯁꯨ ꯍꯥꯠꯈꯤꯀꯣ ꯑꯗꯣ ꯃꯥꯁꯤ मागी मतमदा माना लुसिंगकांदा बांग्लादेश रिफॉर्म तौननबगी अचौब इरांग अमा थोए इरांगदु तखायना ईस्ट पाकिस्तान वेस्ट पाकिस्तान लेगी मतमगी इंदा पाकिस्तान पारिंग मतमगी नेबको अरुदा इरांग अचौब अमा थोए इरांग अदुना मरम ओरकांदा मीसे लिसिंग इंडिया संसद एबको अदुगी मयाम सिंगजे खोगी मणिपुर सु यौरई से मयाम न खंबिरे लोई खंगरमगनी सि पोरसिम लै अतोपा मना खोगी कनोगे इंडो बांग्लादेश नथब इंडो बांग्लादेश वार हाइबदी पाकिस्तान दगी बांग्लादेश से लिबरेट तौनब सोनोकिबा 1971 की लान से मसीदसु बांग्लादेश मसा मयाम अमा इंडिया सेंसल लगा लेबको अदुना सिगी मयाम से होजिकसु मणिपुर सु दुम लै नॉर्थ ईस्ट की मफम मयाम दसु लेबको अदुना सिगी पोर्सिना अखोय मणिपुर दा प्रॉब्लम ओइदबदी नति ओहे लेबको नागोय तुमिन लेरु इंडिया से को हदक के जरो न हंग हदकती खरा नुवाय तबरा तमाय तो बांग्लादेश सोशल इजे बांग्लादेश सोशल इजे मरम खमिरंगनी इंडिया का बांग्लादेश का सी लेमिनबा युमलोनबा लेबाकनी नुसिनना लेमिनरमबनी होजिति नुसिनबगी मरिदु होगी तत्खरे को तत्खरे अदुगा देन मोइना इंडिया गा यामना कन्ना मुंगनबा ओइबा हाइतारे को याम कन्ना खु सेलगा लेनरिबा चाइना दा संजलगा चाइना गी मथेंग लौगा हिंगनबा होनरे अदुगा देन चाइना गी मागी हिथांगफम मयाम सिंगुलकपा लानमी मयाम पैनबा होनरकपसिदा होगी इंडिया की येकनबा मयाम अमा होजिति कोइरगा लेबदो तौरेबको अदुना खरा इंडिया बांग्लादेश खरा वारोवेबको अदुना मरम ओरकादा बांग्लादेश मसासिंगसु खोगी हलनबगी पोट मखक्से होजिति लाए मसिगेसि अनौब खोंथांगदि नति मयामसि होगी काइतर मपा साना बाहिदुनिको हदकी कनोदा पार्लियामेंट सिदा होई कनोमा पास होई लो मा पास होई करीबनो हगदा इमिग्रेशन एंड द फॉरेनर्स एक्ट 2025 इन हायबको हानदी अखोई पावर कनोसी मिटोप मियान चासिंग खदोकपा नत्रगा डिपोर्ट तोबसे याम कन्ना मयाग यौरम देबको करम एकला कदा 1946 की एक ओरम बनिना हौजेक्ति एक सी नौना संदो ओबनिना मयाग खरे यावरे अदुगी एक तु पांदोइनी पालकांदा सिगी मसिना मरम ओरकांदा कना मिटोप कायम लेगे लेसिंग दु काय तनो अदुगा मदु थिदोखिदमनी थादोखिदमनी हाइबा पोतो नेब लाइसे अदुना अखोइने येंतोइसे मणिपुर की काय मिटोप सिंजी लेरम यागे से अखोइ चराखोम अदुम खंगे काइनो हकांदा मसागी 1971 की वार अदग 1960 का 9 की कनो 68 की वार सुम मयाम सिदा होई जिरिबाम से मफम से जिरिबाम डिस्ट्रिक्ट मफम से मसिदा अखोइ बांग्लादेश मसा मयाम मा आई लेयना आई लवे लेदिबा मयाम सिंग से मोइ सिंग से कमाय तोकेबो लोन याबा इंडियन सिटीजन दोना लोइना तौरे आधार पाइग्रे बोट थादबगी राइट फंगरे नत्रा बोट लेपा यानग्रे नत्रा सुम मयाम मा लोइ लेयबको लेग्रे अदो मोइसि अखोइना बांग्लादेश मसानी हे हाइरगदी होजि वारु नु थोकपाइदु ओइदुइनेबा नत्रा सिनेबको अदो खतंगदि थेंगमन बने होजि आसामसु समाने आसामदसु वा थोकतोइनि सि लेसिको अदो अखोइगे प्रॉब्लम दि हौजिक्ति सिदि अमरोम दो हारगदी खतंग फरेबको हौजिक अखोइ नाकोंग याम सारेबा मिटोप मियान चागी अखोइ नाकोंग सारेसिदि मोइदगी हेनबदि कैनो खंदा अखोइना सुंथा थादबा म्यांमार मसा मयाम अमा को सुमना खंदा म्यांमार दा तारिबा कुकी मयाम जिंगजे सुमना खंदा लोइ चेंचलगा मणिपुर दा लेबसे मसिनेबको अदना लेबसि ngaligai matamdagi lere leibasina maram orkanda mureda khundaariba haje 90% कुकी सिंगदी क्राइदिनो हकंदा म्यांमार दगी लाखपने अद मोइसे मयुम अनि लेबा मिसु याम यावे अखोइ बर्मा दसु मयुम लेब ओइबा सिदसु मयुम ओइबा अनि थोक लेब सिटिजन अनि थोकपसे होय अस्ता लेयबको अदुना मोइसिना सुसामपुर दा हाइजलगा सुसामपुर दा लेय देन मिसिंगजी
ꯈꯪꯍꯧꯗꯅ ꯍꯥꯏꯒꯠꯂꯀꯥꯟꯗ ꯀꯩꯗꯧꯔꯦ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯗ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝ ꯆꯥꯎꯕ ꯑꯩꯈꯣꯏꯒꯤ ꯗꯦꯃꯣꯒ꯭ꯔꯥꯐꯤꯗ ꯑꯀꯤꯕ ꯑꯃ ꯂꯥꯛꯑꯦꯅ ꯑꯩꯈꯣꯏꯅ ꯐꯥꯎꯔꯤꯕ ꯃꯩꯇꯩꯁꯤꯡꯅ ꯃꯤꯄꯥꯏꯔꯛꯏꯕ ꯃꯌꯥꯝꯁꯦ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄꯁꯤꯅꯅꯦꯕꯀꯣ ꯑꯗꯨꯅ ꯃꯁꯤꯅ ꯀꯔꯤꯒꯤ ꯌꯥꯎꯗꯕꯅꯣ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯅ ꯉꯛꯏꯁꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯒꯃꯦꯟ ꯑꯁꯤ ꯃꯌꯥꯝ ꯈꯪꯕꯤꯔꯝꯒꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯃꯦꯟꯅ ꯄꯥꯏꯈ꯭ꯔꯦ ꯁꯦꯟꯇ꯭ꯔꯦꯜ ꯒꯃꯦꯟꯅ ꯑꯃꯨꯛꯇꯪ ꯋꯥꯈꯜ ꯇꯧꯕꯤꯔꯒ ꯃꯦꯟꯃꯥꯔꯒꯤꯁꯨ ꯃꯤꯇꯣꯞꯁꯨ ꯃꯤꯇꯣꯞꯅꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯤꯇꯣꯞꯁꯨ ꯃꯤꯇꯣꯞꯅꯤ ꯅꯠꯇ꯭ꯔꯥ ꯄꯥꯀꯤꯁꯇꯥꯟ ꯃꯆꯥꯁꯨ ꯆꯞ ꯃꯥꯟꯅꯩ ꯃꯤꯇꯣꯞꯅꯤ ꯅꯠꯇ꯭ꯔꯥ ꯁꯤ ꯃꯤꯇꯣꯞ ꯉꯥꯛꯇꯅꯦꯕ ꯅꯠꯇ꯭ꯔꯣ ꯂꯩꯔꯤꯕ ꯃꯤꯇꯣꯞꯁꯤꯡꯗꯨ ꯑꯃ ꯈꯟꯗꯣꯛꯑꯒ ꯑꯃ ꯊꯝꯍꯧ ꯇꯥꯔꯒꯗꯤ ꯀꯩꯗꯧꯅꯤ ꯁꯨꯝꯗ ꯑꯗꯨꯅ ꯃꯤꯇꯣꯞ ꯖꯥꯠꯁꯤꯡꯁꯤꯗꯤ ꯄꯨꯂꯞ ꯇꯥꯟꯊꯣꯛꯈ꯭ꯔꯁꯦꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯒꯤ ꯄꯣꯠ ꯑꯃ ꯂꯩ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯂꯥꯛꯑꯀꯥꯟꯗ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯂꯩꯁꯜꯂꯀꯥꯟꯗ ꯃꯅꯤꯄꯨꯔꯁꯤ ꯌꯦꯡꯕꯤꯌꯣꯀꯣ ꯃꯅꯤꯄꯨꯔꯗꯤ ꯏꯟꯗꯤꯌꯥꯅ ꯀꯥꯎꯊꯣꯛꯄꯤꯈ꯭ꯔꯕ ꯑꯗꯨꯒ ꯗꯦꯟ ꯅꯤꯡꯁꯤꯡꯕꯤꯗ꯭ꯔꯕ ꯍꯥꯏꯔꯁꯨ ꯌꯥꯔꯦꯀꯣ ꯅꯤꯡꯁꯤꯡꯕꯤꯗ꯭ꯔꯕ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯒ ꯑꯗꯨꯝ ꯂꯩꯌꯦꯕꯀꯣ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯦ 3ꯗꯒꯤ ꯃꯃꯥꯡꯒꯤ 2023ꯒꯤ ꯂꯥꯟꯗꯨ ꯅꯠꯇꯕ ꯑꯗꯨꯒꯤ ꯊꯥꯏꯅ ꯃꯃꯥꯡꯗꯒꯤꯅꯤꯀꯣ ꯉꯁꯥꯏꯒꯤ ꯃꯦꯟꯃꯥꯔ ꯃꯆꯥꯁꯤꯡꯁꯤ ꯃꯅꯤꯄꯨꯔꯗ ꯆꯪꯁꯜꯂꯒ ꯂꯩꯔꯦ ꯈꯪꯉꯤ ꯇꯥꯟꯊꯣꯛꯄ ꯌꯥꯗꯦ ꯅꯠꯇ꯭ꯔꯥ ꯑꯗꯒꯤꯗꯤ ꯂꯥꯜꯍꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯀꯔꯝꯕ ꯉꯁꯥꯏꯒꯤ ꯃꯦꯟꯃꯥꯔ ꯃꯆꯥꯅ ꯂꯤꯗ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯀꯥꯡꯕꯨꯗꯨꯁꯨ ꯏꯟꯗꯤꯌꯥ ꯒꯃꯦꯟꯀ ꯑꯩꯈꯣꯏꯒꯤ ꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟ ꯇꯧꯅꯩ ꯅꯠꯇ꯭ꯔꯥ ꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟ ꯇꯧꯅꯩ ꯏꯟꯗꯤꯌꯥꯗ ꯂꯩꯍꯜꯂꯤ ꯑꯗꯨꯒ ꯗꯦꯟ ꯃꯅꯤꯄꯨꯔꯗ ꯂꯩꯍꯜꯂꯤ ꯑꯗꯨꯒ ꯃꯣꯏ ꯃꯆꯤꯟꯖꯥꯛ ꯊꯥꯛꯏ ꯑꯗꯨꯒ ꯁꯤꯇꯤꯖꯟ ꯑꯣꯏꯊꯣꯛ ꯑꯣꯟꯊꯣꯛꯑꯦꯕꯀꯣ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯕꯤꯔꯝꯒꯅꯤ ꯁꯤꯇꯤꯖꯟ ꯑꯦꯃꯦꯟꯃꯦꯟꯠ ꯑꯦꯛꯇ ꯃꯦꯟꯃꯥꯔ ꯃꯆꯥ ꯌꯥꯎꯗꯦꯀꯣ ꯑꯗꯣ ꯃꯦꯟꯃꯥꯔ ꯃꯆꯥ ꯃꯌꯥꯝ ꯑꯃꯗꯤ ꯁꯤꯇꯤꯖꯟ ꯄꯥꯏꯔꯒ ꯂꯩ ꯐꯪꯉꯒ ꯂꯩ ꯁꯤꯅꯦꯕꯀꯣ ꯏꯟꯗꯤꯌꯥꯅꯗꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏꯗꯤ ꯌꯥꯗꯦ ꯍꯥꯏꯅꯤꯀꯣ ꯑꯁꯥꯕꯅꯤ ꯍꯥꯏꯔꯛꯀꯅꯤ ꯁꯥꯗꯕꯅꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏꯗꯤ ꯑꯁꯥꯕ ꯅꯠꯇ꯭ꯔꯒ ꯁꯥꯗꯕ ꯆꯦ ꯆꯥꯡ ꯄꯥꯏꯕ ꯑꯙꯥꯔ ꯄꯥꯏꯕꯗꯨ ꯅꯠꯇꯦ ꯁꯤꯇꯤꯖꯟ ꯑꯣꯏꯍꯟꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯤꯀꯣ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯌꯥꯔꯒ ꯂꯩ ꯑꯗꯨꯅ ꯗꯦꯟ ꯉꯁꯥꯏꯒꯤ ꯃꯣꯏ ꯑꯁꯣꯝ ꯅꯥꯀꯟꯗ ꯂꯥꯟ ꯊꯣꯛꯑꯦ ꯏꯟꯗꯤꯌꯥꯅ ꯀꯨꯝꯍꯩꯗꯧꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯗꯦꯟ ꯂꯥꯟ ꯌꯥꯎꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯨꯗ ꯃꯇꯦꯡ ꯄꯥꯡꯕ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯗꯧꯅ ꯑꯗꯨꯝ ꯇꯧꯕꯤ ꯎꯏ ꯑꯩꯈꯣꯏꯅꯀꯣ ꯑꯗꯨꯅ ꯃꯦꯟꯃꯥꯔꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯃꯌꯥꯝ ꯑꯃꯗꯤ ꯀꯩꯗꯧꯔꯦ ꯃꯥꯒꯤ ꯃꯃꯥ ꯂꯩꯕꯥꯛꯁꯦ ꯑꯅꯤ ꯐꯪꯉꯦꯕꯀꯣ ꯏꯟꯗꯤꯌꯥꯁꯨ ꯐꯪꯉꯤ ꯗꯦꯟ ꯑꯗꯒꯤ ꯀꯩꯗꯧꯔꯦ ꯃꯦꯟꯃꯥꯔꯁꯨ ꯐꯪꯉꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯂꯩ ꯑꯗꯨꯅ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯏꯟꯗꯤꯌꯥꯅ ꯃꯅꯤꯄꯨꯔꯕꯨ ꯑꯩ ꯊꯑꯣꯏꯕꯅꯦꯅ ꯑꯩ ꯂꯧꯗꯦꯕꯀꯣ ꯑꯗꯨꯅ ꯉꯁꯥꯏ ꯑꯩ ꯍꯥꯏꯖꯗꯨꯅꯤ ꯉꯁꯥꯏꯒꯤ ꯃꯤꯇꯣꯞ ꯍꯥꯏꯁꯤ ꯀꯩꯅꯣ ꯃꯦꯟꯃꯥꯔ ꯃꯆꯥꯁꯨ ꯃꯤꯇꯣꯞꯅꯤ ꯑꯗꯣ ꯄꯥꯀꯤꯁꯇꯥꯟ ꯃꯆꯥꯁꯨ ꯃꯤꯇꯣꯞꯅꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯃꯆꯥꯁꯨ ꯃꯤꯇꯣꯞꯅꯦꯕꯀꯣ ꯂꯣꯗꯗꯤ ꯆꯞ ꯃꯥꯟꯅꯩꯕꯀꯣ ꯂꯣꯁꯤ ꯁ꯭ꯋꯥꯏ ꯌꯧꯔꯀꯥꯟꯗ ꯃꯅꯤꯄꯨꯔ ꯌꯧꯔꯀꯥꯟꯗ ꯁ꯭ꯋꯥꯏ ꯃꯥꯡꯕꯒꯤ ꯐꯤꯕꯝꯅꯦꯕ ꯇꯧꯔꯤꯁꯦ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯨꯝꯗꯕ ꯑꯃꯅꯦꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯅ ꯉꯁꯤ ꯑꯋꯥꯕ ꯅꯪꯉꯤꯕ ꯃꯩꯁꯥ ꯂꯥꯡꯉꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯏꯟꯗꯤꯌꯥꯅ ꯊꯧꯁꯥꯕꯤꯗꯕꯗꯒꯤꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦꯕꯀꯣ ꯊꯥꯏꯅꯗꯒꯤ ꯑꯗꯨꯝ ꯍꯥꯏꯔꯛꯑꯕꯅꯤ ꯁꯤꯁꯦ ꯍꯥꯏꯔꯛꯑꯕꯅꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯦꯟꯃꯥꯔ ꯃꯆꯥꯁꯤꯡꯁꯤ ꯑꯩꯈꯣꯏ ꯁꯤꯗ ꯃꯅꯤꯄꯨꯔꯗ ꯆꯪꯁꯤꯜꯂꯛꯑꯦ ꯑꯗꯨꯒ ꯃꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯁꯤꯇꯤꯖꯟ ꯑꯣꯏꯗꯅ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯟ ꯑꯣꯏꯗꯅ ꯃꯅꯤꯄꯨꯔ ꯃꯆꯥ ꯑꯣꯏꯗꯅ ꯁ꯭ꯋꯥꯏꯗ ꯂꯩ ꯕꯣꯠ ꯊꯥꯗꯕ ꯌꯥꯎꯏ ꯑꯃ ꯇꯧꯕ ꯌꯥꯎꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯪꯉꯤ ꯑꯗꯨꯒ ꯃꯣꯏꯁꯦ ꯅꯨꯡꯅꯥꯡꯕ ꯑꯃ ꯂꯩ ꯀꯩꯅꯣ ꯍꯥꯏꯔꯒ ꯅꯨꯡꯅꯥꯡꯕ ꯑꯃ ꯂꯩꯁꯤ ꯃꯣꯏꯁꯦ ꯍꯜꯂꯣ ꯍꯥꯏꯔꯛꯀꯅꯤꯁꯤ ꯌꯥꯝ ꯅꯨꯡꯅꯥꯡꯉꯦꯕꯀꯣ ꯑꯗꯨꯒꯤ ꯃꯔꯝ ꯑꯃ ꯍꯥꯏꯖꯒꯦ ꯈꯨꯗꯝ ꯑꯃ ꯍꯥꯏꯖꯒꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯑꯣꯏꯕꯣꯕꯤꯒꯤ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯣꯏꯕ 2015ꯒꯤ ꯑꯗꯨꯋꯥꯏꯗ ꯑꯣꯏꯔꯝꯒꯅꯦꯅ ꯈꯜꯂꯤ ꯑꯩꯈꯣꯏꯒꯤ ꯄꯤꯄꯜꯁ ꯕꯤꯜ ꯀꯣ ꯄꯤꯄꯜꯁ ꯕꯤꯜ 3ꯈꯛ ꯄꯥꯁ ꯇꯧꯏ ꯃꯤꯇꯣꯞ ꯈꯟꯗꯣꯛꯅꯕꯒꯤ ꯃꯇꯥꯡꯗ ꯑꯗꯣ ꯕꯤꯜꯗꯨ ꯑꯦꯛꯁꯟ ꯄꯤꯔꯛꯈꯤꯗ꯭ꯔꯦ ꯑꯗꯨꯝ ꯐꯥꯔ ꯊꯝꯈ꯭ꯔꯦꯀꯣ ꯑꯗꯨꯝ ꯂꯩꯔꯦ ꯕꯤꯜ 3ꯈꯛ ꯄꯥꯁ ꯇꯧꯕꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯏꯔꯥꯡ ꯊꯣꯛꯑꯦꯕ ꯃꯤꯁꯤ ꯀꯌꯥ ꯁꯤꯒꯦ ꯍꯥꯏ ꯀꯥꯟꯗ ꯃꯤ 9 ꯁꯤꯀꯣ 9 ꯁꯤꯀꯣ ꯀꯔꯤꯒꯤ ꯁꯤꯔꯤꯅꯣ ꯕꯤꯜ 3ꯗꯨꯗ ꯍꯥꯏ ꯀꯥꯟꯗ ꯃꯣꯏꯁꯤ ꯆꯠꯂꯣ ꯍꯥꯏꯔꯅꯤ ꯁꯤꯅꯦꯕ 1951ꯅꯤ ꯍꯥꯏ ꯑꯗꯨꯅꯤ ꯍꯥꯏ ꯇꯧꯔꯒ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯣꯏꯗꯤ ꯑꯗꯨꯅ ꯇꯥꯛꯄꯗꯤ 1951ꯒꯤ ꯃꯇꯨꯡꯗ ꯆꯪꯉꯛꯄꯅꯤ ꯃꯣꯏꯁꯤ ꯅꯥꯈꯩ ꯌꯥꯝ ꯁꯦꯡꯕ꯭ꯔꯥ ꯁꯦꯡꯉꯤꯀꯣ ꯑꯗꯨꯒꯤ ꯑꯦꯄ꯭ꯔꯤꯍꯦꯟꯁꯟ ꯑꯃ ꯃꯣꯏꯗ ꯂꯩꯔꯤꯗꯨ ꯀꯩꯅꯣ ꯃꯣꯏꯁꯤ ꯃꯤꯇꯣꯞꯅꯤ ꯍꯥꯏꯕ 1951ꯒꯤ ꯃꯇꯨꯡꯗ ꯆꯪꯉꯛꯄ ꯈꯔ ꯌꯥꯎꯔꯦ ꯍꯥꯏꯕ ꯃꯥꯅꯦꯕꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯥꯏ ꯃꯃꯥꯡ ꯅꯠꯇꯕ ꯃꯇꯨꯡꯗ ꯆꯪꯉꯛꯄꯅꯦꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯦꯁꯤ ꯈꯪꯉꯦꯀோ ꯑꯗꯨꯅ ꯃꯣꯏꯁꯤ ꯇꯥꯟꯊꯣꯛꯈ꯭ꯔꯅꯤ ꯃꯣꯏꯁꯤ ꯍꯜꯍꯟꯈ꯭ꯔꯅꯤ ꯃꯣꯏꯁꯤ ꯍꯜꯂꯣ ꯍꯥꯏꯔꯅꯤ ꯁꯤ ꯄꯥꯈꯠꯇꯅ ꯅꯠꯇ꯭ꯔꯣ ꯏꯔꯥꯡ ꯍꯧꯔꯤꯗꯣ ꯃꯩ ꯃꯌꯥꯝ ꯊꯥꯗꯅ ꯃꯤ ꯃꯌꯥꯝ ꯁꯤꯅꯔꯤꯗꯣ ꯑꯗꯨꯒꯤ ꯏꯔꯥꯡ ꯅꯠꯇ꯭ꯔꯕ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯑꯦꯔꯥ ꯇꯧꯅꯤꯡ ꯇꯧꯖꯧ ꯀꯩꯅꯣ ꯆꯞ ꯃꯥꯟꯅꯩ ꯀꯩꯅꯣ ꯃꯤꯇꯣꯞꯄꯗꯤ ꯑꯩꯈꯣꯏꯗꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯗꯣꯏꯅꯤ ꯃꯣꯏꯕꯨ ꯈꯟꯗꯣꯛꯄ ꯍꯥꯏꯁꯦ ꯑꯩꯈꯣꯏꯁꯨ ꯃꯇꯦꯡ ꯄꯥꯡꯅꯤ ꯀꯔꯤꯒꯤ ꯍꯥꯏꯔꯣꯏꯗꯣꯏꯅꯣ ꯅꯥꯒꯥꯅ ꯀꯔꯤꯒꯤ ꯍꯔꯥꯎ ꯌꯥꯔ ꯃꯣꯏ ꯀꯔꯤꯒꯤ ꯌꯥꯗꯦ ꯁꯤꯅꯦꯕꯀꯣ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯁꯣꯝ ꯅꯥꯀꯟꯒꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯑꯩꯗꯤ ꯈꯥꯏꯕꯣꯛ ꯑꯃꯐꯥꯎꯁꯨ ꯀꯩꯅꯣ ꯑꯣꯏꯔꯝꯒꯗꯥꯏ ꯈꯪꯒꯠꯂꯛꯑꯕꯅꯦꯕꯀꯣ ꯃꯦꯟꯃꯥꯔ ꯃꯆꯥ ꯑꯣꯏꯔꯝꯒꯗꯥꯏ ꯈꯪꯒꯠꯂꯛꯑꯕꯅꯦꯕꯀꯣ ꯃꯔꯝꯗꯤ ꯏꯔꯥꯡ ꯑꯆꯧꯕ ꯑꯃ ꯍꯧꯈꯤꯕ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯗꯨꯅ ꯁꯤ ꯂꯩꯔꯀꯥꯟꯗ ꯍꯧꯖꯤꯛꯁꯤ ꯏꯟꯗꯤꯌꯥꯅ ꯃꯥꯅ ꯁꯤꯗ ꯑꯇꯩ ꯁ꯭ꯇꯦꯠꯇꯕꯨꯗꯤ ꯐꯖꯅ ꯇꯧꯈ꯭ꯔꯦ ꯇ꯭ꯔꯤꯄꯨꯔꯥꯁꯨ ꯇꯧꯔꯦ ꯑꯁꯥꯝꯁꯨ ꯐꯖꯅ ꯇꯧꯔꯦ ꯀꯣ ꯃꯤꯇꯣꯞ ꯈꯟꯗꯣꯛꯀꯅꯤ ꯈꯟꯗꯣꯛꯆꯔꯝꯃꯅꯤ ꯃꯣꯏꯗꯤ ꯃꯦꯀꯥꯅꯤꯖꯝ ꯂꯩꯌꯦꯕꯀꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯥꯛꯑꯀꯥꯟꯗꯗꯤ ꯃꯥꯁꯤ ꯃꯤꯇꯣꯞꯅꯦꯁꯦ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯁꯤꯅꯤ ꯑꯙꯥꯔ ꯄꯥꯏ ꯂꯩꯔꯝꯒꯅꯤ ꯅꯠꯇ꯭ꯔꯥ ꯚꯣꯇꯔ ꯂꯤꯁꯇ ꯌꯥꯎꯔꯝꯒꯅꯤ ꯀꯃꯥꯏꯅ ꯈꯟꯗꯣꯛꯀꯗꯣꯏꯅꯣ ꯑꯗꯒꯤꯗꯤ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯇꯧꯅꯕꯗ ꯌꯥꯎꯔꯤꯕ ꯀꯥꯗꯔ ꯃꯌꯥꯝꯁꯤꯡꯗꯣ ꯂꯨꯆꯤꯡꯕꯗꯣ ꯑꯗꯨ ꯀꯩꯗꯧꯔꯦ
ꯃꯦꯟꯕꯥꯔ ꯒꯤ ꯀꯩꯅꯣ ꯑꯣꯏꯔꯝꯃꯤꯅꯦ ꯃꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ MP ꯑꯣꯏꯔꯝꯃꯤ ꯑꯣꯏꯔꯤꯕꯅꯤ ꯁꯤ ꯆꯦꯗꯁꯨ ꯌꯥꯎꯏ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ ꯏꯟꯗꯤꯌꯥ ꯃꯆꯥꯁꯨ ꯂꯣꯏ ꯈꯪꯉꯤ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯏꯟꯗꯤꯌꯥ ꯒꯃꯦꯟꯗꯤ ꯈꯪꯗꯦ ꯀꯣ ꯏꯟꯗꯤꯌꯥꯒꯤ ꯁꯤꯚꯤꯂꯤꯌꯟ ꯃꯌꯥꯝꯁꯦ ꯂꯣꯏ ꯈꯪꯉꯤ ꯑꯗꯣ ꯏꯟꯗꯤꯌꯥ ꯒꯃꯦꯟꯗꯤ ꯈꯪꯗꯦꯕ ꯃꯥꯗꯤ ꯀꯔꯤꯒꯤ ꯇꯥꯜꯂꯣꯏꯗꯣꯏꯅꯣ ꯁꯤꯅꯤ ꯃꯥꯗꯤ ꯀꯔꯤꯒꯤ ꯇꯥꯜꯂꯣꯏꯗꯣꯏꯅꯣ ꯑꯗꯣ ꯁꯤꯒꯤ ꯄꯥꯎꯈꯨꯝ ꯀꯅꯥ ꯈꯨꯝꯗꯣꯏꯅꯣ ꯑꯩꯈꯣꯏꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯃꯦꯟꯇ ꯃꯔꯥꯜ ꯁꯤꯕ ꯅꯠꯇꯦꯕꯀꯣ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯔꯤꯌꯦꯂꯤꯇꯤ ꯁꯤꯅꯦꯕꯀꯣ ꯑꯗꯨꯒ ꯗꯦꯟ ꯑꯩꯈꯣꯏꯅ ꯉꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯄꯦꯟꯗ꯭ꯔꯤꯕ ꯃꯌꯥꯝꯁꯤꯅꯦꯀꯣ ꯑꯩꯈꯣꯏ ꯇꯨꯡꯒꯤ ꯂꯥꯏꯕꯛ ꯀꯔꯤ ꯇꯝꯗ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣꯁꯦ ꯑꯩꯈꯣꯏ ꯈꯪꯗꯦꯕ ꯈꯪꯉꯝꯗꯦꯕꯀꯣ ꯑꯗꯣ ꯏꯟꯗꯤꯌꯥꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯩꯈꯣꯏꯗ ꯁꯨꯝ ꯇꯧꯔꯒ ꯑꯩꯈꯣꯏꯁꯤꯕꯨ ꯑꯋꯥꯕ ꯇꯥꯅꯅꯕ ꯁꯨꯝ ꯁꯤꯜꯂꯀꯥꯟꯗꯗꯤ ꯀꯩꯗꯧꯔꯦ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯔꯛꯑꯦꯕꯀꯣ ꯑꯗꯨꯅ ꯏꯟꯗꯤꯌꯥ ꯒꯃꯦꯟꯁꯦ ꯈꯤꯇꯪ ꯑꯩꯈꯣꯏ ꯇꯤꯟ ꯌꯣꯠꯊꯕꯤꯔꯒ ꯒꯃꯦꯟꯁꯦ ꯑꯝꯇꯅꯤꯀꯣ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯇꯥꯟꯐꯝꯁꯤda ko Myanmar masak kayam lege ju khandorasi adu den adu ba lo ju seme ek am ju sem grabani nako aduna maram borga Myanmar masak dokhrajeba tanthokrajeba ko ay ar mai ton hajeng Makha tarakpa update oina social media gi maru oiba I pau khar miyam da share tawjage Pakistan amadi Bangladesh masa sing thidok liba asigumna Myanmar dagi sangslak liba illegal immigrants sing su thidok piu haiba wafam sing khuraijam athobana phongdorak le Nakal amoram da action hokre ngasi dagi illegal Bangladeshi amadi Pakistani sing laibra haina Manipur da su thidok pa hokre hairi Aduga Pakistan gi miyoi singbu amanga ta thogalaglabadi India gi miyoi singsu afaba khak oiroi haina Pakistan gi defense minister na phongdokre hairi Makha na arambai tingol gi PRO Robin Mangang khoirakpamna thamlakpa wafam khradang miyam da sia tawjage lagliba me gi tang ohum chapsana sahi ani lan mapung phaba numit laikidaba aikhoi gi athoba kaya adugi hai laikatuna mit ki pina ising isaw tholakadaba numit asimaktada hausi thabal isai lila tawning deta aikhoi swaida su hausi sinnaba mali adubu masi kon akaiba lakadaba mali aikhoi wakhal khajik khajik tang dikhansi sa loina on khre mayam punna gyan tamina si haibo wafam sing Robin Mangang khoirpamna mahang phongdorok le